Nasi ayuksi yamna nungaitaba social media da pauda sir horen di dum yawbirani social media da thengnajabda sir Moirang River si bridge tawraga kairaga haiba tare Thangjing range lomdagi kairakpane na hai sir ada khoigi relief camp da leiriba maruaina prefabricated relief camp da leiriba sir sericulture training center da adugidu da leibane na hai sir yengbada sir yamna nungaitaba moigi tabak yauraga mayumda phi khara kon araiba khara tawraga mayam de makut mai thangala lakpa uba sir adu aina assembly lambi da lakpa da mu hangbada khara di phagre koi excavator tawraga ising khara di ta khre na hai sir aduna akhoi gi relief camp da lairiba prefabricated camp akhoi gi structure sing da temporary structure sing da lairiba mayam sing se sir akhoi khara henna masida government sina pukning sanction biraga amukke henna waraga leiribanina honorable CM Lengaksina sanction biraga yam thuna mityeng sanction haningi haiduna ngasi gi 0 hour si tanja lobjabani sir thank you Honorable Speaker sir khoi honorable members of the Kubana hojiksu mayam mangda house da thambigre masigi matangda hojikse khoi honorable MLA sing ni su Manipur Praja sing ni su IDP da leba mayam sigi am concern loibedu da kaitang pukning se ingna nawi dabdai house da hakthengna thengna jabado khadang mayam da pawdam jawdang wi tanja lojabani maramdi hojiki sericulture da leiba akhoi farm sida leiba inmet hojiki sing thumi base third phase block ni masdai da akhoi ibung kunthani yumna samga di phu bangani legise adai da hojiki akhoi gi moirang turen se thangjing sing dagi direct lakpani adugo akhoi Manipur gi itihas ta akhoi moirang itihas ta hangal se baturi he simagakta aduna masigi turen se sahi humdra muk se ngatra batungda tengatra batungda akhoi ga sigi house ki leader oi biriba sina akhoi gi mai poktak mak khada April tha dagi akhoi thangjing sing dagi kilometer 35 se moirang turen se tengba udal loirabani karigo masi tengba loiram daragadi moirang se sahi khudingi 15 days or 45 days de dum singna tawrga leibadi aduna manaboiga tieng hidun manaboiga gansi di tera khongsang bi abadi inmet ab leibam pham adagi di tera khongsang me koi lanchi da thene ba jaga me amse gansi sing tubdan leibdi adu lebak thibe da gansa ture de si dhariba koi law sing da dong yam da su giduna moirang ture da sing da si dhariba sing ji si je yam kan gi ba aduga hojiki fencing leidiba si aroi se sidai da Labor Tidi Sida, a quick Kuladi Pound of a year, Tong Masaramba, Tong Sekwe Government Sabada Taba, Public Adina Kaina Sabada, Tong Sekre Kuda Sagi, Duna Maramoyakanda, Ishingi, Sela, the Pujilaga, as he Wall Sida Yeva, Wall say 45 feet Kubakai, Adula Mada sings here, Sientaraga, Ayuki Pung Taruxida, Wall Sekai, singing Sientarapadi. Adudi sing the Sientarapadi, Mayam said the Kangodala. Tumba hogibani adugo hoji pung mapal makhai bang bodugda ising he loi lob kangre madugi video footage e gona leire loi ye bibe agne adugo hai ba video footage e leire adugo loi lob kangre aduda akoi ji water resource ki executive dinan sing ma staff ki lae revenue ki lae DC ki staff lagtala akoi hoji ki wall se akoi ji semjin na bai dala hoji hore aduda hoji fire brigade ki mi sangaga hoji ki hai ba Yung Kuntha do lay pub dosik sek dopa hore nungda wala bong nungda boy sang me yaragani adu akoi DC ga district magistrate ka tanaraga makhoi thung hiba akoi mopa khumpu hausi pung baro bhui balung da pirani mon humpu pirani adu kala khwaidagi lebak thibana madai da hayeng masagi ada parikha thaga doba mapanda lupa lak lising nipu ga gansi tha jaga doba do bagi bag sida hapaga ising sai chawri ngai do la thorak pada bag to taw dagraba adusu akoi district magistrate ka tanaga kudak da lupa lising nipu du su pijarabe adu kada hojiki angang sing adu leiba yung kuntha du leiba angang kuntha ni phuge lairik loida mo short kare madu lek sing du si da ya ro haibadagi di sina hoji badu count toraga ngasi gi numita lek sing du pi dana ba adamai do hona jari haibado aina ngasi ma phamdu sport leijarubage
ꯄꯥꯎꯗꯣ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯏꯟꯃꯦꯠꯁꯤꯡꯗꯨꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯀꯣꯛꯅꯅꯕ ꯁꯔꯀꯥꯔ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯉꯝꯕ ꯃꯌꯥꯝꯗꯣ ꯍꯣꯠꯅꯖꯔꯤ ꯑꯗꯨꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯇꯨꯃꯛꯇꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯣ ꯍꯥꯎꯁꯁꯤꯗ ꯑꯩꯒꯤ ꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔꯒꯤ ꯊ꯭ꯔꯨꯗ ꯊꯝꯖꯕꯅꯤ ꯊꯦꯡꯛ ꯌꯨ